Image Pagaming Tabiri Singu Taram Noxabalo and Kurumzari. Nasi Mario Pao Oina Nasi Impana Pantopa BJP meeting the Prime Minister Modina BJP Mirep Singi Bot Komlamle. PM Modi Kongsapu Yanda Punutna Kokiba Total sat down Namiamda Pudong Jadava Bikre. Hosik Mapunga Paulo Birasi. Tara Suba Lok Sabha Mikhagi Ahan Batanka ki Matam Nakslak Pagi Iroyana Bot Kombagi Taba Kam Tengna Kale Manipuri Lok Sabha se Anigi Bot Kom Nabagdama BJP Lucing Bama Soiliba Lebak Asigi Prime Minister Narendra Modi Ngasi Nungtil Pung Mangarom Tama Damda Impal Lakna BJP Mai Pak Nabagdama Bot Komlamle Impal ki Hapta Kangzai Bungda Pantokpa Miyang Mipamda Prime Minister Narendra Modi na Manipur ki Outer Madi Inergi BJP Mirep Oiliba Benjamin Mate Amadi Dr. K. Ranjan ki Bot Kom Nabagidama Wangang ki Narendra Modi na hakibada NDA lenga ke sabka sat sabka vikas athajaba thami lakadoriba tara suba Lok Sabha Mikhalas da BJP na mapung phaba majority phangduna amuhana lenga sembani Manipur da su BJP na pakakiba thabak tharong ke asna BJP ki mire boiba candidate animak mai pakna soiduna kagani haiki Mipamasiga Marilena Kaf and PD Minister Karam Siam na Pondokibada Tabak Togdaba Lengati Matangi Mikalda Adubak Maitiba Nangbani Adugo BJP Lenga Sahi Manga Asa Tokiba Miang Vidamak Tokiba Tabasingna BJP Lenga Asi Lakadoriba Tara Suba Lok Sabha election Asida Mai Patuna Samada Sama Modi Amohana Prime Minister Oirani Habasi Miam na Kandara Wapamni Lebak Asigi Hose Prime Minister Oiba Narendra Modi Amohana Prime Minister Oina Wasak Loduna Tabak Togani Habasi Miyang Asepa Thazabani BJP Bu Communal Oiba Political Party Amani Haina Lana Political Party Kana Sandoli Basi Lebak Tibani Makoina Lana Sanotna Bot Komlabasu Lakadoriba Lok Sabha Mikhalas da Bot Kabangamloi Lakadoriba Lok Sabha elections da Miyang na BJP da Bot Bibi na BJP Bu Amohana Lengang Payan Biu Mipamasa Saruk Yakiba Walls Minister Jas Bisozina Haikibada Mamang Takta Congress na Sahitara Mga Palamba Sida Manipurasi Punglo Loisina Tambirabadi Congress na Lana Toramba Tabak Kaya na Ngasi Ise Asigi Miyam na Awaba Taribani Congress na Masin Tiba Kaya Losin na BJP da Tainari Basi Miyam na Hena Kanglaba Wapang Ngagani Haina Mahak na Makataki Lakliba tara suba Lok Sabha Mikhalasi Mamanda Pangtokiba Mikhaldagi Tongan Batanatana Aran Batoba Madia Sumba Tiba Kangluk Anigilan Pamni Haina CPI Mireboiba Dr. M. Narana Pungdokre Singjamai Tongam Lekai Daleba Dr. M. Naragi Yumda Pangtokpa Piral Sinkapagi Taranga Marilena Mahana Haikibada Mamangda Pangtokiba Mikhal Singadudagi Handaki Mikhalasna Mamangdagi Tokhaiba Mikhalamani Asumba Thiba Madi Aran Batoba Kangluk Anigi Marata Tennagadaba Lanpam Amani Haina Loba Yai Asumba Todana Kunayasda Kadonda Ing Tapapura Pangamloi Asumba Gidamak Lanteng Nariba Tawai Singumia Manusibiu Paliba BJP Lenga Asna Lengaki on a regular posta Hangiba Tabasingasi Mensimbagi Mota and Hangaki Yanaba Mioika Taba Hatchin Lady Ahangba Tabasing Pauba Mensimbangam the Balenga Asna Mio Karabuna Tabak Happy to that Miko Karanunga Helabatung Damio Dugi Punsidi Awaba Ipa Amadalang Tari Ina Kunba Karaga Manaraga Lenga Palenga Ama Oiba BJP Gilenga Ni Kangluk Masel Marata Nushina Handanaba Tanka Kayada BJP Lenga Nasunjap Tadna Lagli Awaba Tola Taraba Kayagi Ihul Kandana Apamba Aningba Kaya Pantorapana Lamda Masa Kundariba Lairaba Kayadi Awabagi Ipagda Irak Nari India Constitution Musingna Ba BJP Lenga Asi Handaki Mikhalas da Mapung Pana Maitiba Piba Madam Oire Lamda Masala Riba Mio Kayagi Hingbagi Hub Ning Tam Nangang Bayadana Riba Stagi Kanjanaba Amatangaraba Pambama Hirabadi Latliba Tara Suba Lok Sabha Mikhalas da BJP Bu Amohana Lengak Pahanda Badana Lamda Masda Lehendanaba Miam no Hotnaba Mathautai Prime Minister Narendra Modi ki Sakarasi Prajamiyam no Hongdopa Pamnare
International and national issues in the interest Laudre, Wapamasinasi, CPI senior leader Raja Savagi MP D Razana, BT Rotaleba CPI Manipur State Office staff, Pomising Unabagi Taramda Mahana Pondokibani. Mahana Makata Nolebas, the Lady Batongan Tongamba political parties in Maikadagi, Narendra Modi Bupanadre, Lebasagi Industry Amasung Education Institute Kiamangslakle, Planning Commission Buniti Ayo, Haina Mami Montokle. CPID Communal Oidaba United Oiba Secularism Party ni BJPD Jat Bijat Khaiba Party ni Haiki. And definitely people are going to vote for a change. It means people will vote against BJP and its allies. This is what we have been appealing to the people also. In order to serve the country, constitution, democracy, secular fabric of our society, BJP must be defeated. Unawada Saruyakiba CPI Manipur State General Secretary Chotin Kumar Haikibada, Hokiba September Lisinintani Panatokiba MU Giwato Aduda, Ahing Nungaida, Security Post Hazinduna, Satra Satrisin Pazankiba, Diagia Selkia Kapsin Kibadu, Chagasna Sumbani Haina Lowi. Maralairaba BC AP Pandebu Sindoknaba Irang Horambasu Pandebu Maralaiti Haidokiba BJP government asi Angapopoi Pantokadariba Mikasa BJP Nasaka Paraklabadi North East among Bakaya Lakani Haiki. Lebak asigi Prime Minister Narendra Modi gi Manipur Khongsa asibu yaninda bu uladuna Manipur da best tauba lalholop sina kokiba Manipur pumba total shutdown na mahusagi punsida sauna akaiba pikre. Total Sadas na maramod na impal mayon da leriba parambang kaitel amadi pauna kaitel tanggal kaitel yauna kuntak lansiki. Sadas na maramod na district amadagi district amada sakadaba passenger puba gari sing amadi lanai gari sing satpagi sang nemki adubo mapam kharada laitinga marinaba anaye puba gari sing sanaba uki. Panbayay India ki Prime Minister Narendra Modi ki Manipur Khongsa asibu yaingda bu uladuna apun balalolo amawairiba Korkom yang tongan-tongan balalolo KCP MJC United People's Revolutionary Front of Manipur UPRFM yang tongan-tongan balalolo singna Khongsa asibu boycott tobolo na Manipur pumba total shutdown lauthokibani. Ipa ipo hatatagi sajibu no panba zairaw banumita pathokna lakpa Sajibu no panba Aubri Hangen Songba Thorong Ngarang Kaksing District Kaksing Wairi Khunjang Pat Ground da Panthokre. All Kaksing Students Union Aksuna Ekoi gi Horopam ina Chatnalon no Monoma gi Mangsilak Pasida Karada Orabasu Kanbang Ngamnabagi Pandam da Sinuna Panthokiba Aubri Hangen Songba Thoramadu da Manipur gi Mafam Kayadagi Lakiba Miyoi Kayana Inat ki Pizon Sing Setuna Saruk Yaraki. Y. Susandra MLA Kaksing Assembly Constituency, Naurem Sanjikuma Sia Pasan Kaksing Municipal Council, KSS Jalji Y Sia Pasan Kaksing Municipal Council ki Councilor Kayasu Tharamadu da Saruk Yaraki Hairi. Ngasi National Bamboo Mission during 2018-19 gi Makhada Division Forest Officer Technopal Forest Division asinna Bamboo Nursery Raising and Plantation CSNB certificate topic da nomagyoiba awareness kam training ke ama Kwatha village da panthokre. Ngasi gi tharamadu da KS Brojendra Singh Chief Conservator of Forest TP2 GOM WS Kul Singh Conservator of Forest Eastern Circle GOM Major TS Sanaton Singh 12 Air Kwatha Post and Kamal Singh Chief of Kwatha Village Sukumar Haubam Chief Resource Person Amadi E. Home Singh Division Forest Officer Technopal na DAS Member Singh Oidna Panthoki. Tharamasiga Marina Deputy Conservator of Forest Technopal Forest Division E. Home Singhana Pondokibada Ngasi Pantholiba Tharamasi Kwatha Village asida wadagi thokpa moiriba soibamasi matamada yamna putoklabi adubo hojikti wa pambi singasi mapan sarakpa amadi hena yathakibadagi pothok walapasi karam haina forest department kanba ngamgani amadi pothok leina puthokpa ngamnaba wa nongna thanabagi program asi paikhalakpani loina khunjasingi senthok lambi hena ba wa amadi lidagi thokpa leitengoiba handicraft ki pothok sing puthokpa ngamnabagi sinba thora amani
थौराम असिग लसलापदा खुंजासिंगदा वा थाबगी मोंग मतौसिंगसु ताकपि तंबिखि तसेंगना अखोइना सिंजरिजबगी नुंगोबा आर्टदी कोई ngasi kwatha khuna sida koina soibumji yam marang kaina puthokmi matam amada adubu soibumji puthokpada sinari wasing ado wa ma pan salakpa amasung wa se mohina tangai padana sim hena hena kaktat ki yantat ki badagi pothok walakpa masi kamai tawraga koi forest department am mateng pangaga khunja sini awareness piraga wasing asi kamai inong nong thajingade hybrid technique to maru people lakpani Nasi 26 sector ki makada leiba Technopal Battalion jo Assam Rifles ki Kotha post na sinuna World Health Day ga marina awareness program ma Kotha village da panthokre tharamadu da 12 air Kotha post ki post commander major TI Sanatan Singhana World Health Day ga marina tharamadu da saruk yakiba Kotha ki khunja sing da haksan phanal leibana miyoi bagi lanni sakhotpa Kotha ma henge harabadi khunja sing haksan phanal leiba darkar lei ana yaktagi ngathoknaba ichana honagadabani haiba wafam kaya panki amaromda World Health Day ga marina tube Assam Rifles na awareness program su kudeng thabi posta kudeng thabi gi khunja kaya yauna pantokhi kudeng thabi posta pantokhi batharamadu da tube air gi major Dr. Akbar Khan amadi kudeng thabi post ki post commander major Nanda Kumar na tharamadu da saruk yakiba khunja kaya da World Health Day ga marina wafam kaya masu phondokhi Sri Kunjo Singha Publication Kaksing Manipur Sina Pukrambang Kunjo na iba lairik ani Kakyen Suza Thauba Madi Nawa Kuchup Saimayang Nasi Pongkre Library Information Center Kaksing Auditorium da Pangthokpa lairik Pongbagi Tharamadu da IRS New Delhi and Banita Devi Writers Association Kaksing President and Ibo Tombi Writers Association Kaksing former President P. Nimayamadi Saita Seva Samiti Kaksing former Secretary Dr. P. Rajena President members in oil and dice the punky. Nasi ponky baladic ani Kayan Suza Toba Madi Nawa Kusup Saimayangi Matanga Pini Mai Singamadi B.S. Raskumana Warol Piki. Junior Social Scientist Hub Kaksing Nasinana Jati Mapa Matama Gandhi Samyankai Subamapo Kuman Taranga Malena Gandhi Shidadak Singh Haina Mington Bas Sereng Lariki Manga Subai Edition Nasi Saknai Rabai Bamasung Gandhian Raskumar Jaljit na Pongkre. Yaskol Hirohan Baleka Impal the Leba A Bagim da Pantoki Pamaduda, Hauki consultant writer Biramangol Pukram Bamna, rebalance of Mahatma Gandhi in this as of Quarrel Kalijuk Haiba Hiramda Wanganki. Assam Rifles Second World War Impal Campaign Foundation Madi Manipur Tourism Forum Nasimina, Battle of Impal Yumdramanga Rasu Baningsing Tarangasi, Commonwealth War Cemetery, Dulaland Impal da Pantokre. Tharamadu da Lieutenant General Ravi F. Retired PBSM, ABSM, ADC, Head License Officer India Commonwealth Games Commission Lieutenant General K. Himalaya Singh, Retired PBSM, UYSM, ABSM, YSM, Chairman Manipur Public Service Commission, LM Khaute, IPS, DGP Manipur Madi Major General KP Singh, YSM, IGR South Susuk Yaki. Tharamadu da saruk yakiba na Battle of Impal da Laikidraba athoba sing ampham Lake Katuna Ikai Kundabu Utki. Ngasigi Tharangi Manung Chanda, Hindu, Christian, Muslim Amadi Sikh Dharmagi Akhangai Singna, Bhagavad Gita, Bible, Quran, Guru Granth Sahib Tagi, Wahi Pareng Singh, Laikidraba athoba Dama Pathoki. Tungda Hose Hinliba Battle of Impal da saruk yakiba Ahloraba Myoy Singh da Su Ikai Kundabu Utki. Ngasigi Tharanga Marina Retired Lieutenant General Ravi F. Na promising da Asumna Pondarakli. A soldier who has laid down his life for his country has made the biggest sacrifice that a man can do. And remembering him is very important. Because when we remember soldiers who die, even after many years, the people who are serving today get motivated. They know that if ever they have to do the same, they will never be forgotten by their grateful country. Radio Lieutenant General K. Himalaya Singana Suwa Pongkya Thamlakli. Tourism gi wana ti yam nam koi gi yan mai pakadaba chowo venture ma to yai Manipur na wasdi da exploit tongna na bahona ba yai si gi importance adu gi matungena Manipur sidasu wasdi da Manipur dagi World War da thokiba gi veteran moi taramutsu yauris da World War da fight to ba na traga support to ba moi no kai ubiram liko
And this is the function. I can only say that I wish that such kind of events are work towards the advantage of Manipur in future as well. All Manipur Working Journalists Union Amzugi Standing Committee na Matamagi Simanta Patrika Amadi Panthong Pam Pausegi Editor Oramba S. Tombino Sagolban Kangabam Lekai de Labana Tasi Hokiba Eblugi Chachat Mangada Masagi Anaba Madagi Lekidabada Amjuna Awa Pondokre Haina Amzugi Secretary Organization A. Bridget Maiten Tadar Passer Amana Pondorakli Serosna High Nasi Pamkiba Standing Committee Mipamna Lekidabagi Tawai Middle Na Taibang Mapugi Lekolda Igna Signa Potaro Nabagidama Mina Ani 2 minute left na Awaba Pondokre Amadi Lekidabagi Imu Manugi Awabadasu Saruk Yazari Congress ki wangang loy Randeep Surjewala na haikibada Haryana amasung Punjab da Congress na party amataga sumsen na Mikhal Thengnaroi Delhi da so Aam Aadmi Party AAP ga saminabagi wafam khanaba leitri Haryana amasung Punjab da Congress ki mirep oigadaba siniming athubada lauthoklagani hainasu Surjewala na haiki Lisingay tarang pa Lok Sabha Mikhal ki campaign slogan Up Hoga Nyai thamduna ngasi campaign hodokre BJP ki rule lebak asi aranga sumdaba haibadugi makhada thamle campaign adugi matanda senior Congress Lusingba Anand Sharma na haiki Congress ki campaign di asumbada yumphang oibani sahi manga asa BJP government ki lana haijin bat tat ki wasa ki maramda mi punamona khangnara wafamni Javed Akhtar ni iba campaign ki isai aduda Nikhil Advani na semba film adusina ki Big Minimum Income Scheme nyai gi wasa amasu lauthoki Uttar Pradesh ta Mayawati amasung Akhilesh Yadav ki Grand Alliance ki ahanba rally Saharanpur ki Deoban town da hodokre town asi Muslim singi khwaidagi sauba learning center ribam pham da pangthok rally da wangang phada Bahujan Samaj Party BSP ki sip Mayawati na haiki Muslim sing na makoi ki vote party amamda chuthokna piroidabani Congress na BJP ga lamba tongnaba ngamloi Congress na puthoriba mirep singdi BJP na sanaba ngamkhidaba singni BJP bu thengnaba ngamgadabadi BSP amasung SP ki Grand Alliance kalkani Alliance asina miyang buga menamadi private sector singa thabak pigani haiki Congress amasung BJP ani asidi iman manabani Congress di awanba purakpa pamdaba sakti dabu pambani haiba wafam Akhilesh Yadav na pungdoki Lisingay taramathoy mikok thibagi matungina Uttar Pradesh da Muslim singi missing chada tarampani masigi manungda chada marpuna Samajwadi Party da aduga chada kunna Congress da hokibi mikhalda piki hairi adugo handakti Muslim singi vote thokpalaituna Grand Alliance da pirakani haibagi thazaba Akhilesh Yadav na haiki Uttar Pradesh na MP masing khwaidagi yamna leiba state oiribani Hose arabada maroy pa amka na thamjari Ngasi Imphal da pangthokpa BJP ki meeting da Prime Minister Modi na BJP ki mirep singi vote khomlam le PM Modi khongsapu yaninda phonukna kokiba total shutdown na miyamda khudong jadaba pikre ngasi gidi image pawdam pijaba matang asele sinjare miyeng tabiriba singbu kurumjari